Manipur lengang lanjana ribasing masagi mayumda hanjina balakul liba khongthang asi taramna okli adubu yumamada lupa Lishing humadrama Khaktamak Pigani Hairiba Sidi Nouna Khannahaning-E Lishing humadrama Nouna yum saba amadi semba amadi imung aduge hingnabasu honagadoribani haina ningthojam Popilal na phongdokrai Imphal West District ke Segmai Assembly Constituency ke manungsana leriba Kangsuf Kharangi Miyam sing loinana pawmi sing unakibada mahana makha taraduna Lishing ani kunmari ki November ki tang mapanda Manipur lenga ki Commissioner Home na thokiba notification amada irang asina yum thugai khraba mai thadokraba fakagi yum sing leramba miyoida lupa lakh tara semi pakada lupa lakh taret katra yumda lupa lakh manga pigani madi atai akai yawba singdasu sokhaliba sang adu yenglaga pifam tokpa senpham pigani haikibani Notification adu kautolaga President's Rule lenga kasina sahi asigi June ki tang mangada phongdokibada yum thugai khraba madi mai thadokraba sing lupa lakh ahum khakta pigani hairakiba lanjaneriba singna penbo oide lakh ahum di toilet fawba saba koradaba senpham ni masuna miyamge awaba kohan bangam loy irang asi miyamna thon kibanate lengang na soibidageni security na ngak sen bangam khidabadagi thokibani hojina miyamda awaba piba kudong thiba tahanbadi yabangam loy Mangkiba singdugi subsana compensation pigadabani ngasi thamliba wafam asi kamsup kharangi miyam khaktagi nate Manipur leriba lanjana riba mioi punamakini haiki lanjana riba singi leriba awaba singkumna khanaba tawdana Manipur lengana July gi tang 15 fawbi manungda sangba yaraba yumsingda lanjana riba singna sanghanba hauragani hairibasi handak July gi tang 19 dagi hawgadoriba parliament ki Monsoon session ada lenga ki maikedi thabak tawri haiba yanaba hatu paikhalakpa thorang mali hainasu Popilal na phongdokhi Family mayam je lanjena raga thado ga suba no ma tawga da mayam ma tawdram matam sida imung amam ka hingjabdu da 75000 repairing tawro leiro chango haibido yare ba khoi dum yarage ba tawi song akhoi Manipur gi da ayamba imung ani ahum mari yum mama da khoi leiminari se adumai tawraga leiba imung sida kabaina khoi 75000 na yum hinguro punchi hingna ba gi lambi na hona na semuro haibdi yada ba ma leiri ba basi kangchu ka ki voice na te ba lakh karo chang sagalak pa yum kai mayam je mai chakhra matungda thado ga lakhra matam da government na matam gi yana na sana ba sa khakta thaga khoi side da khak pa gi thak da thambi badu da khoi nuai te ba ta senga sida lupa Lishing humudra nga na yadoi ra ba order je hanjan angang makhung chabi ham ba gi tak order sum thoga lei ba se khoi nuai te ba yum kai nauna sagat ka da mafam do family sing do lupa lakh ahum ka Pigani sine ba lakh ahum na kari no ba sadoi se minus chat kraba family du da lakh ahum na yum ju sau imung ju hawdok no hai du yada ba pot ni habne mayam ta khandamina se ba ado sigi thoiba crisis se praja sing na thokan ba crisis ra ba government ki failure administration failure security ki failure collapse pa na maram ora ngasi praja sing awaba tari ba mami tagi milu pirang chinda bi natro ai khoi na thokan bi irang ro se praja sing na thokan bi irang ra ba aduga praja na thokan ba ju nataba ado bol na khoi da kaukselak pa dosana praja na taba awaba na praja na nang hoba sidi yade ba ado khoi na haining ise kana ko lupa ma mang gi government na lupa ma gi daito da lor sing bi gadab ni sini magi property mang gi ba mam si yung khakta uba ya bro tasing na sini yom nate